Sunrise Club KADAMTALA JIRIBAM SINDUNA AHANBA Moirangthem Nabachandra Singh Memorial Open 6A Side Football Tournament Lisingani Kunmari Kunmanga Ngarang JIRIBAM District SP KH Robinson Sunrise Club Playground da Houdokkhre Tongan ba team tara nipana saruk yaduna pangthokliba tournament adu Houdokpa numitta Sunrise Club KADAMTALA A na 38 Assam Rifles book goal 8-0 da maithiba pikhi aduga ani shuba match tana Maira Club Chingdong Leikaina SGPSA Shonapur A book goal 6-0 da maithiba pikhi Tournament Houdokpagi thoramadu da Sunrise Club KADAMTALA JIRIBAM ge President Mutum Ranjan amade 38 Assam Rifles JIRIBAM ge Commandani Colonel Chundawat Prashant amade All JIRIBAM Sports Association ki President M. Brajakantana mathang sitna President amadi Guest of Honor oina saruk yakhi. Ngasi gi ahanba match ta Moirangthem Brothers ka YPU Sonapur ani shuba match ta TNLC Digli ga East Sonapur ahum suba match na SRCKB ga YLC Dibong Khunau amade mari suba match tana UPC Uchatholga YCC Champanagar ka sanagani hairi Panbaya bade football tournament ase singjamai thongam lekai dage Moirangthem Stallion amade mahaki imung manungna makhoi gi leikhidrapa mapabong Moirangthem Nabachandra gi mingda katpat tournament ni